Hingchabi hairiba wahay asi mi ayambana tabaga tujungba amadi akiba pokhanba wahay amani. Mi ayambagi thajabagi matugina aikhoigi India sida mafam ayambada hingchabi leibagi wari kaya amasu taba phangi. Tilhau nibi hingchabi naleba haibadi hayeng lau haiba hingchabi balaji laisangi hingchabi amadi asigumba masing thingamdraba hingchabi kaya amagi wari aikoina angang oiringaidagi taduna lakli. Hingchabi mayam asigi marakta Leisabi Hingchabi haibasisu hingchabi amani. Uttar pradesh ki khungang masamada nongma khangdaba mau ama mahaki luhongbagi numit adugi ahing aduda mafam khangdana mangki. Mahaki imung manungnati mahakpu masak khangdaba mi kharana kidnap tawduna fakiba mali haiduna khalami. Adubu kidnapper singi phone su amata laklamde amati kidnap tawduna sel ki demand su amata laklamde. Makhoina mau adugi maramda mari makhong amata thiba phanglamde. Thawdok adugi matungda numit kaya ama hourakhi. Hauji khungang aduda nouna luhongba mau Anoubi mangkiba haibasi icham chamba wa ama oinarami. Thawdok asina maram oiraga mafam adugi nupi singi mathamoita akiba kaya ama poklami amati luhongba leplami. Khungang adugi meesingna hainabadi mau Anoubi mangkibagi thawdok asi Leisabi Hingchabi amana tawbani haiduna hainarami. Hainaba leimadudi hingchabi singi marakta kwaidagi mapangal kanba hingchabi asi Leisabi Hingchabi ni. Miyoiba ama oina yumban mari leinadana mafam matam chadana sikiba nupi sing adugi thawai aduna Leisabi Hingchabi oli haiduna hainei. Hairiba Leisabi Hingchabi asi ayamba matamda nouna luhonggadoriba nupi amagi haksangda sangnanaba honnei amadi nupi aduga luhonggadoriba nupa adugi thamoi adu sumatuna thamlaga hatoi haiduna chu hainei. Adubu Anita kouba nupi amagi nungsibada pungaw ngauraba Rahul kouba nupa amadi hairiba wasing asibu sungtha thajaramde. Makhoi anigi luhongbagi numit adudasu Anita mafam khangdana mangki. Numit adudagi Rahul matam pumnamakta mahaki nupi Anitabu koithi thiduna leirami. Hapta ani hourakhi adubu Anita di thirabasu phangba kouba leiramde. Adubu Rahul haujiksu mahaki nupi Anitabu thiba leplamde. Nongma ahing ama Rahul makhoigi khun adugi manakta leiba ching amada Anitabu thiba chatlami. Chatmanbadagi waraduna mahak turen amagi mapanda famduna ising thaklami. Matang aduda ikang khangudana mahakna turen adugi isingda Anitagi mami taba uki. Maduda Rahulna haugatuna maning leithoklagi yenglubada Anita ching adugi manungda tapna changkiba urami. Anitagi makhongda siriba payal adugi makhol adugi matung induna Rahul su ching adugi manungda changki. Adubu ching adugi manungda khara changlaba matungda payalgi makhol adu mafam amada khanglep lepki. Matang aduda ching adugi manungda Rahulbu kanaguma mana kauraklami. Rahul na mahakpu Anita na mahaki maming kautuna kaurakpagum taurami. Mahakna Anitagi khonjel lakliba maikei adutamna kanna chenduna chatlami. Mafam adu yauraba matungda mahakna Anita angang mamachugi sari setuna kuwa amagi manakta leptuna leiramba thengnakhi. Amadi Anita Rahulbu yengduna nofet tawduna leptuna leirami. Adubu ikang khangaudana Rahulgi mideng adu Anitagi makhongda tarami. Anitagi makhong adu ona teinana palami. Rahul madu ubaga masapumbagi tuwadu chapyunglami amadi yamna kirami. Matang aduda Anitagi masagadusu tapna hingchabi amada olaklami. Anitagi sakfam adu haujik mapung phana yamna akiba hingchabi amada olaklami. Mamid adu ngasanganglaklami, khujin adusu yamna sanglami. Masam adusu ipha pharami. Maray adusu musin muraklami amadi mahaki hauraba akiba minok adugi khonjel aduna Rahulbu amukasu hena kiba helalami. Rahul kudakta mafam adudagi yamna kanna chenduna thoklaklami. Adubu Hingchabi adusu mahaki maningda yamna kanna noktuna tanaraklami. Rahul kanna chenduna lakpada ching aduda hauramba upambi amata thomjinduna lemaida onthaduna wanthaduna tarami.
Mathangi numit nongalaba matungda Rahul gi manaunupa Manos na mahak ching adugi manungda wanthaduna taaduna leiraba thengnaki. Mahaki mafi maron sing adusu loina segairami amati masapumbadasu sokpagi dakfam mayam amasu tarami. Mahaki nupi anitasu mahaki manakta angang mamachugi sari setuna wanthaduna taaduna leiramba thengnaki. Rahul gi manaunupana makhoi anibu yamna thuna hospital amada pukhatlami. Rahul na wakal taraglama matungda mangonda thokiba thokdoksing adu manaunupada loina mayek singna liki. Adubu anitadi luhongba numit adugi ahingta mangkiba numit adudagi mangonda thokiba thokdoksing adugi maramda karimata ningsingba ngamlamde. Rahul amadi Anita faduna hospital dagi discharge tawraba matungda makhoi ani khungang adugi mafam adu thadoktuna athapa mafam amada chatki. Adubu ngasi fawbo Leisabi Hingchabi adugi maramda khallubada khungang adugi misingi thamoita akiba amaga loinana hingduna leiri. Amadi khungang adugi manungda mi amatana luhongge haiba faw khanade. Adomna kari khalli Leisabi Hingchabi adu leiramkatra commenta soidana haibiramo. Facebook ta Manipuri horror story gi Facebook page fu follow tawiramo. Loinana karigumba wari asu mayamna pambi targadi channel asibu subscribe tawiramo amadi video asibu like and share amamta tawiramo. Mathangi video da amu unarasi habisiga loinana yungkupam loyangan bana mayam pumna mukti kainabagi yathang nizari.